Manipur Top Channel की माइकई की मरु ओइबि ई पाउसिंग म्यामना थमजरी अहानबदा UKNA na Kuki-Inpi amasung ITLF to warning Toukhre Kuki Bellis volunteers in Myanmar ki KNA B da karamna yoram libano UKNA in the Myanmar border da hausi khutona riba si da KNA B gi maikei da sauna asiana yorakpadi ki Kuki Zau umbrella makhada riba tuan armed group sing yana da bahuri Kuki Zau sing taba khul singang na basangbat kiba Bellis volunteer force sing matawkram na Myanmar tharaga KNA B gi maikhum ublaga lal sukna ba yoram libano haina hoang hangladuna Kuki-Inpi amasung Indigenous Tribal Leaders Forum the United Kuki National Army UKNA gi maikei gi akanba warning Toukhre Chusampur district based over United Kuki National Army haibamana Chusampur district lady ba atei Kuki Zau kangbu gi khulai paiba lup singamati civil body kya gi thawong yening da phongtorakre UKNA na press thadorokpa siolmada lup asina Kuki furuki ngamkhai ngaknaba lan sukna duna lakpani adubu Indigenous Tribal Leaders Forum amadi Kuki-Inpi amadi makhoi ga satminaba khulai paiba lup singna United National Army bu Maham tahanana bu honare makatana lup asigi mayok thapak toroklagadi afaba phal phangloi hai fong na lawrakre loinana Chusampur amasum atai Kuki Zau nu khundaba Manipur gi district singdagi khulngak na sengwat kiba Bellis volunteers sing Myanmar tharaga KNA B gi maikhum uptuna lan sukna bigi maram kari gi no hain hanakre hadak Myanmar Manipur gi lahulup singa khuthongna bada sikiba KNA B gi kedar sing gi marak Chusampur amasum kangpokpi gi Kuki kya yaur haina Manipur gi paukse sing phong na rakhiba madi social media ra KNA B gi asiba kedar sing gi photo urakpadagi Chusampur gi Bellis volunteer gi imung manung kaya mana ITLF amasum Kuki-Inpi da kanna takhat pa horakre matang asna Myanmar siba KNA B gi kedar singi marakta matawkuram na India gi Aadhaar card yoram libano haiba am asini KNA B asi Myanmar manung da junta ga lan thengna ga da kangbu amani masida India masa Kuki amasum India gi Aadhaar paiba miyoi sing yoram basimangna mamang da Manipur gi minister N Berena Manipur lenga Myanmar gi changchilak illegals immigrants sing lan thengnari haina phong dokhi wapam adu handaki thawdu osin hena mek singalakli Amarom da KNA B gi maikei digi India gi ngamkhai manung da lairiba Kuki singda Myanmar manung da Manipur gi lalhaubu singna lanthengna bada darkar oiba supply pina ba pongna khangalakhi ba simangna Manipur da thukli bu kangluki lan sida Myanmar digi ain kaina sangsilak illegal immigrants sing maruoina Kuki immigrants sing yaure habadu hena mek singali Maitei gi maikei digi Manipur da thukli bu lan sida Myanmar gi Kuki illegal immigrants sing yaure haina maral sidun lakpi gi mathakta drone dagi lauba footage kya da Myanmar gi sanglakpa longri setpa Kuki immigrants kya lanthingna ba yaw gi video kya ma pothorakrabni hadaki thawong sin Manipur da lairiba masing yamdaba mar zawmi amadi atai community kya Kuki Zau group ki manungda namduna masana yaningdrabasu yahonana bo hona yamadi Manipur gi singi district khara da kangluba magi miyoi masing khangen hengalakli basigi matangda pakhum amadi piri haina lawgari loinana NSN IM gi maikei gi KNA B kangbu na Indian Security Force na mating pang haina maral sirakhiba lekre IM gi wapam Indian Security Force ki maikei gi yumpham yaw do wapam ni haina sengdok lekre dubo security na sengdoklabasu Manipur miyam na mapung phana thajaba haibadu ding oidri masina maram oiraga housing am khairi kuthokna riba mapam asida masing yamlu security force sangsindana bo hona bada kamjong amasung Thawal district ki taina ba mapam da leiba maira paibi kyana security sangkhidana ba lambi thatpegi thawong sa thab yakhre Myanmar da kuthokna basida KNA B gi maikei da asi ana yawrakpa marakta Kuki Zau umbrella gi makhada leiba tungan ba khulai paiba group singi marakta yanada ba leiba mapan thokpa horakli hainasu pausna makhatana su phongdorakli Amarumdana Thawai mangkraba amasum IDP singi kathokpa aduna ngasigi amadi tungi mirol kanma ngamgadoribani sai yankhai hena pata pidana leiramlaba phibam sida aikhoi kayam kuini hingadoribano Chief Minister Maruiba point khara kombi dagi wangu phawgi lambi pakthokpa yauna black topping torogani pengba infrastructure upgradation gi lupa lag yankhai kaithokle Kumbi Kangjebung de lupa crore 2.5 sang mini sports complex sembalagani Terakhong PICAC da upgrade torogani Kumbi da fire substation saragani Kumbi gi market set sembalagani Singdana tana tampak phawbo luislakla phawbo mikap thoktraga kanana lebak ngakadoribano ngasi gi masum lakadoriba mirol sing izat laina hingna bagi lambi piramba haibasi politicians sing gi mathawni Haujik sa thariba lal si aikhoina hauruba nati aduna khudakti hekta lal loiri haina lauthokpa yaba nati
IDP सिंगी अवारा पा अमत लेहलोय मणिपुर कानामत न थुगाइब ngambigi matik nati struggle gi matamnina aikoi khradi awaba mayuk nagani nya ki asawba ngasi ge masum tungi mirol mangna thabak tawba subloi thawai mangkhraba masum IDP singna kathokpa du ngasi ge masum tungi mirol kalam gadori bani haina ngasi BJP kumbi mandal na sinduna kumbi government high school ground terakhong da pangthokiba public interaction program minister and Berian Toukhre se minister na makata na haikibada irang asina maram oirga relief camp na awaba khangliba IDP singi awat pamatal heloi makhogi laifam chapam ningthina sili phobala saitona masum kumbi da IDP singna lainaba fabricated housing sabig thapakana specially secure oidaba mafam da IDP sing satlo hairoi ningthina secure oiraba matamam sum mafam adu khaktada lanjelakpasing makhoi gi maramda hanjinnaba honagani hauzu phawbada family listing ani gi mathakta makhoi gi hanagi khulsingda hanjinnaba hokre hauzik sa thariba lalas khudak hekta loisilo habidi yaroi lalasi aikoina hauruba oirabadi khudak gi khulai thararoi haina loisin mayai madugi phibam madu housing nati lamdam sig yellow minataba kangbu singa aikoibu jam down sarga lusinna bo khonaramle madu ngakna bo khonabda awaba mayunabani adugumba kangbu singa du manipur si ani thona thukaina bo khonarakle dubo state government amasum central government honabadagi tapna santi hanjalak hore santi hanjalak pudi ki sarkar sina miyamga interaction pangthoktuna kari awara pa lebigi hebadu tanaba hore Manipur si sahi lising ani hienbigi itihas leijabadugumba lebamani adubo district khara sanglaba sahi kya si pata pibidana sahi kya tanglaga leramni napat khundari bi yum samaga tara sahi yankhai hena pata amat piramdabadigi sarkarsina lakpadigi pata pikre susampur khundari ba maitei kya pata piramdaba kya leiri asigumba lamdam sida aikoi kayam kuina hingadori bano haibasi asobo hangni 6 masida adumak sakhiba tarabadi aikoigi future karino tambakta leiriba khudimakti masanga thoksanaba nongmai license pire dubo susampuda leiriba maitai singadu nongmai license amata piramdi masi apumma manipur gi saktamla state asida leminariba sing thongmanana hingminaba sarkar sina hek lakpadigi go to hills amasung go to palace ki campaign sa tab horkhibani laita laira kyana laying na bahona bada awaba mayuk nari badu yengaga lupa lak manga phawba lemna laying biyaba CM HT hawdokhibani yelomi oidi bai khoigi identity mangkhigada kannana bamadi minority da takriba sidagi ngakthona ba central government na ILP pirakhibani ain kaina sangsilakpa mitop kyana chasilakliba sidagi kannana ba sarkar sina mitop khandokwa hore ngahak ki hingna ba pangang na ngang ba habise politician singili sanati ngasige masum tungda lakadori besing izat laina hingma ngamnaba lambi piramba habisi politician singi mathawni sarkar sin illegal immigrants sing khandok lamdraba border fencing khana ba hona namdraba war on drug campaign chathramdraba poppy pambi yantatuna mangan bigi drive is chathramdrabadi santi laina hingba yai haujiksu santi laina hingi hairabadi hairibasing asi loina free de thadok yai maduna tungi mirol kari oirakadori bano ain kaina sangsilakhiba mitop sing aduna singdana tana tampak phawba loislakli masi phawba mikap thoktrabadi kanana leba kangadoribano aikhogi yellow missing tung koina gi oina protection piram laba mitop khandokpa drug maru phangna muthatna bohona ba poppy maru phangna mangana bohona ba border fencing kha ba habis aikhogi ithawne tungi mirol kanana bane masi tawdaba yadrabi thawne hariba singasi thabak oina onthok tuna ngasi ge masum tungi mirol kanana ba sathariba struggle sina aikhoi khradi wakhigani IDP singi kathokpa singaduna ngasi ge masum tungi mirol kanba ngamgadoribena makhoi kathokpa singaduna border fencing khabigi thabak yamna khumang saksina sangsili FMR sana bahore atopa lebak singumna passport amasum visa yaudravati mitop sing sangba yararoi yumthang nari lebak singdagi state asida sanglakpa matamda biometric lawba hore pass pairaba khakta sangba yaba piri IDP sing yaifuna ba thabak pekhali awat apakari lebigi hebadu yengshina ba DC tharakli kumbi Kangjebung na nong manini sang na miyam gi numit pangthoktuna kari awat apa lebigi haibadu yengshina na ba phibam duga mari leina DC masamakta akanba instruction piri IDP sangarom government amasum company sing da thabak pikre marebak thiraba IDP sing gi damak sarkar leiri IDP sing gi punsi mahing fagat hanana ba one family one livelihood mission thabak oina pangthokwa hokre scheme asu gi makada sar kunthra phawba grant yauna rupa lakh tara phawba loan piri hauju asi struggle matamnina panam phangnaba honabada sarangnaba samamnaba madi bap tadaba kya legani maduda gyan mangdaba nati aikoi punsingadaba matamni panam
ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝꯒꯤ ꯁꯄꯣꯔꯠ ꯆꯪꯏ ꯃꯔꯝ ꯑꯗꯨꯅ ꯁꯔꯀꯥꯔꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯃꯔꯩꯕꯥꯛ ꯃꯖꯥꯇꯤ ꯅꯨꯡꯁꯤꯕꯒꯤ ꯏ ꯆꯦꯜꯂꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ लोइदना चीफ मिनिस्टर की खोंगसत अदुगा मरी लेदना कुंबी केंद्र की ओइना पाइखदबा प्रोजेक्ट सिंग अमसुम थबक थोरम किया अमसुम यामना लाउथोखेनसु पाउसना मखाताना फुंदोरकली अतोबा पाउ नमो सहीद लुपा लाख तरागनिथुई फाव इनकम लाखपसिंग इनकम टैक्स थीररोय उदान की मखादा एनई दा अनौब ईयर कनेक्टिविटी सामगा कुन हेनगलगनी यूनियन फाइनेंस मिनिस्टर निमरा सीतारमना थंगना सेनबा से इंग्लिश सिंगनिगा कुनगा मंगा कुनगा तरुकी ओइना निपान सुब यूनियन बजट ngasi लोक सभा पुथोखरे नौना सेमलबा टैक्स रिजिम सिगी मतुंगिना सहीद लुपा लाख तरागनिथुई फावबा इनकम लाखपम यूसिंग टैक्स थीररोय नॉर्थ ईस्ट की ओइनसु डोनर की सनफा ममांगी बजेट की सादा निफुग तरुक पॉइंट तरुक हेंगतुना लुपा करोड़ लिसिंग मंगा समापन तरागा मंगा ओइरे उदान की मखादा नॉर्थ ईस्ट स्टेट सिंग ईयर कनेक्टिविटी सामगा कुन सेमगलगनी हाइना यूनियन फाइनेंस मिनिस्टर निमरा सीतारमन फोंदोखरे यूनियन फाइनेंस मिनिस्टर ngasi पुथोकिबा बजेट अदुदा ममांगदा लेरंबा एग्जाम्पशन लिमिट असि 7.75 नि अदुबो अनौबा स्ट्रक्चर सिना सहीद लुपा लाख तरागनिथुई फाव इनकम लाख मियोइसिंग टैक्स एग्जाम तौखिबसिना मिडल क्लास लेबा मियोइसिंग की सेविंग हाउस होल्ड कंज्यूमशन अमसुम इन्वेस्टमेंट हेना मतिंग ओइरगनी अनौबा इनकम टैक्स बिल न मथंग सयोल पुथोखनी सेनबा से इंग्लिश सिंगनी कुनगा मंगा कुनगा तरुक की ओइना सहीद इनकम लुपा लाख तरागनिथुई की मनुंगदा लेबसिंगदी टैक्स थीथरोय अदुमा लुपा लाख तरागा मंगा दगिना तरागा तरुक फाव इनकम लाखपसिंगना सादा तरागा मंगा लुपा लाख कुन फाव इनकम लाखपसिंगना सादा कुन लुपा लाख कुनगा मरी फाव इनकम लाखपसिंगना सादा कुनगा मंगा मसुम लुपा लाख कुनगा मंगा की मथक लाखपसिंगना सादा कुनथ्रा इनकम टैक्स थीगनी अनौबा टैक्स स्लैबसिंग असिना कंज्यूमशन अमसुम सेविंग द हेना मियेंग थंबगा लोइना मिडल क्लास द लेबा मियोइसिंग द हेना कानब फंगनी ngasi पुथोकिबा बजेट अदुदा MSME की अनौबा क्लासिफिकेशन क्राइटेरिया सिंग मॉडिफाइड तौबु यावना लाखलिबा सही मंगा सिदा अहेनबा मेडिकल सीट मसिंग हुमद्रगा मंगा हापसिनबगी वफुम यावरी हाउखिबा सै इंग्लिश सिंगनिगे मंगा इनकम टैक्स एग्जाम्पशन से लुपा लाख अमा फाव ओइरमखिबने दुबो इंग्लिश सिंगनिगे तरागा निथुइदा लुपा लाख अनि इंग्लिश सिंगनिगे तरागा मरीदना लुपा लाख 2.5 इंग्लिश सिंगनिगे तरागा मपनदना लुपा लाख मंगा इंग्लिश सिंगनिगे कुनगो हुमदोइदना लुपा लाख 8 अदुगा सही असिदना लुपा लाख तरागा निथुइ फाव ओइरे मोदी की अहुमलक सुब ताम की सरकार सिदा फाइनेंस मिनिस्टर नंगसी सी थारगा फुल बजेट पुथोक अनिरक सुबनी सही इसकी यूनियन बजेट असिदे एग्रीकल्चर मैन्युफैक्चरिंग एम्प्लॉयमेंट्स MSME रूरल एरिया अपलिटमेंट अमदी इनोवेशन अहेन ममिंग थमली अनौबा बजेट असिना कैंसर की हिदाक मखल 13 अमदी बियर डिजीज की हिदाक सिंग बेसिक कस्टम ड्यूटी लेरोय ngaga mari lenaba pothok singda han sada kunthra ki custom duty loramba du sada manga da hantaragani ngagi machinja yauna nga yokpa de sejuna ba polam sing hana custom duty sada taraga manga loramba du manga da hantaragani food amasum drink industry na sejuna ramba scientific savoring incense da hana sada samagi sangda custom duty loramba du sada kunda hantaragani LED zinc lithium ion amadi criticals mineral taraga ni duty laudana ba propose tawi platinum da hana sara kuninga manga gi sang loramba du sara 6.4 khaktamak loragani zaha sabada sangba raw material da duty loramda ba du atoppa sahi taramaga sangtokhre center gi makai digi handicraft ki puthok sing miram da thadokpada mating pangnaba anauba scheme lakthokre beer headset microphones amadi receiver USB cable puthokpada sangba raw materials sing duty loroi amasum cc lising amaga satru ki makhada leiba motorcycle ki basic duty sarak yankhai lori basi nifuda hantaragani cc lising amaga satru ki mathaki oina sara yankhai gi sangda custom duty loramba du kunthra da hantaragani miramda sound ki puthok sing thadokpada hana sada kun ki custom duty loramba du loroi amaramda budget asina samtu gi lang apau yauna lang loan ber sisina ba makhal singhana sada taragi sangna custom duty loramba du sada kunatragana kg amadu lupa chamaga taraga manga gi sangna custom duty loragani LED flat panel displaying hana sada taragi sangna custom duty loramba du kunda hengalagani budget asina thada lupa la ama phawgi income lakpa sing income tax amata loroi lenga ki tolop sari bi employee sing gi oina sahi amadu lupa lakh 2.75 phawgi senpham फंगबसिंग इनकम टैक्स अमत थीररोय
ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯕꯣꯔꯗꯔꯗ ꯍꯧꯖꯤꯛꯁꯨ ꯂꯦꯞꯇꯅ ꯀꯥꯞꯅꯔꯤ ꯃꯃꯥꯡ ꯊꯥꯒꯤ ꯖꯅꯋꯥꯔꯤ 23ꯗꯒꯤ ꯍꯧꯅ ꯏꯟꯗꯣ ꯃꯦꯟꯃꯥꯔ ꯕꯣꯔꯗꯔꯒꯤ ꯕꯣꯔꯗꯔ ꯄꯤꯂꯔ ꯅꯝꯕꯔ 85-86ꯀꯤ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯦꯔꯤꯌꯥꯗ ꯃꯅꯤꯄꯨꯔꯒꯤ ꯂꯥꯜꯍꯧꯕꯁꯤꯡ ꯑꯃꯁꯨꯡ KNA-B ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯠꯊꯔꯛꯈꯤꯕ ꯈꯨꯠꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯍꯧꯖꯤꯛꯁꯨ ꯂꯦꯞꯇꯅ ꯆꯠꯊꯔꯤ ꯉꯔꯥꯡ ꯆꯠꯊꯈꯤꯕ ꯈꯨꯠꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ KNA-Bꯒꯤ ꯃꯥꯏꯀꯩꯗ ꯃꯤꯑꯣꯏ ꯀꯨꯟꯂꯣꯝ ꯑꯁꯤꯅ ꯌꯥꯎꯔꯝꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ KNA-Bꯅ ꯍꯥꯟꯅ ꯀꯣꯚꯔ ꯇꯧꯔꯝꯕ ꯖꯒꯥꯁꯤꯡ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯑꯌꯥꯝꯕ ꯁꯔꯨꯛ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤ ꯍꯧꯖꯤꯛꯁꯨ ꯃꯔꯛ ꯃꯔꯛꯇ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯂꯤ ꯍꯥꯏꯗꯦꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯤꯇꯩꯒꯤ ꯑꯣꯌꯣꯛꯁꯤꯡꯗ ꯗꯝꯕꯨꯔ ꯈꯜꯂꯒ ꯂꯩꯁꯤꯜꯂꯝꯕ ꯀꯨꯀꯤꯁꯤꯡ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯌꯦꯡꯄꯣꯛꯄꯤ ꯊꯝꯅꯥꯛꯄꯣꯛꯄꯤ ꯁꯟꯇꯤ ꯈꯣꯡꯕꯥꯜ ꯁꯕꯨꯡꯈꯣꯛ ꯈꯨꯅꯧ ꯒꯣꯜꯇꯥꯕꯤ ꯑꯃꯁꯨꯡ ꯁꯅꯥꯁꯥꯕꯤꯅꯆꯤꯡꯕ ꯃꯤꯇꯩ ꯈꯨꯜꯁꯤꯡꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯕꯣꯝ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯐꯝ ꯑꯣꯏꯔꯛꯈꯤꯕ ꯃꯐꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯌꯦꯡꯄꯣꯛꯄꯤ PSꯅ ꯀꯣꯟꯕ ꯁꯟꯇꯤ ꯈꯣꯡꯕꯥꯜ ꯑꯃꯁꯨꯡ ꯊꯅꯥꯄꯣꯛꯄꯤꯒꯤ ꯈꯨꯜ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯃꯤꯇꯩꯒꯤ ꯑꯣꯌꯣꯛꯁꯤꯡꯊꯛꯇ ꯌꯨꯡꯁꯤꯜꯂꯝꯕ ꯀ꯭ꯔꯣꯁ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯗꯝꯕꯨꯔ ꯈꯜꯂꯒ ꯂꯩꯁꯤꯜꯂꯛꯈꯤꯕ ꯀꯨꯀꯤꯁꯤꯡ ꯑꯗꯨ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 4:30 ꯇꯥꯔꯛꯄꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜꯁꯤꯡ ꯆꯪꯁꯤꯟꯗꯨꯅ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯦꯅꯁꯨ ꯊꯥꯖꯅꯤꯡꯉꯣꯏꯔꯤꯕ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯅ ꯄꯜꯂꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯟꯇꯤ ꯈꯣꯡꯕꯥꯜ ꯑꯃꯁꯨꯡ ꯊꯅꯥꯄꯣꯛꯄꯤꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯥꯏꯔꯤꯕ ꯎꯌꯣꯛꯁꯤꯡ ꯑꯁꯤꯗ ꯍꯧꯖꯤꯛ 119 BSF ꯂꯩꯔꯛꯂꯤꯕꯅꯤ ꯑꯗꯨꯒ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯊꯝꯕꯥꯜ ꯕꯪꯀꯔ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝꯗ ꯃꯔꯤꯁꯨꯕ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯁꯤꯡ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯊꯝꯕꯥꯜ ꯕꯪꯀꯔ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎꯒꯤ ꯃꯇꯝꯗ ꯑꯦꯂꯥꯏꯠ ꯐꯣꯔꯁꯅ ꯀꯦꯝ ꯁꯥꯔꯒ ꯂꯩꯔꯝꯕ ꯃꯐꯝꯅꯤ ꯍꯥꯏꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯎꯌꯣꯛꯁꯤꯡ ꯃꯊꯛꯇ ꯀꯨꯀꯤꯁꯤꯡꯅ ꯌꯨꯡꯁꯤꯜꯂꯝꯕ ꯀ꯭ꯔꯣꯁ ꯑꯃ ꯃꯃꯥꯡ ꯊꯥꯒꯤ 29ꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯊꯤꯡꯕ ꯄꯤꯔꯛꯄꯗꯒꯤ ꯃꯈꯣꯏ ꯃꯁꯥꯅ ꯂꯧꯊꯣꯛꯆꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯀꯨꯀꯤꯒꯤ ꯃꯤꯑꯣꯏ ꯈꯔ ꯗꯝꯕꯨꯔ ꯈꯜꯂꯒ ꯃꯈꯥ ꯇꯥꯅ ꯂꯩꯁꯤꯜꯂꯛꯄꯗꯒꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯇꯥꯟꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯦ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝꯒꯤ ꯐꯝꯅ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ